Ya suge ngun kue plate tu. Plate amaga lautoro. Ya mga bungo. Amaga lautoro. Para ma thonya jo. ngasi akhoi pangthok jariba picnic thauramse akhoi chingu punsibai pai mo nongpong thaw panbagi mfamda laksabada pangthok jaba picnic thauramne bara ki ningthi jaraba torwa nasida ningthi jaraba launch ka asu challe adu akhoi na laksariba launch asina akhoi asini manu le jaraba launch ase akhoi sida laksabane ngasi akhoi ki launch ki driver Mr. Gorjon hi Gorjon there dekho ngasi akhoi ki launch ki driver Mr. Gorjon akhoi ki loina ngasi luklen phangbi gani ase hoje akhoi ki imphal dagi afam masi tana laga ipai mo gi khubam da chacharu bai ji yamna ayok phaba amde yamna nungai ba matang amane aina share tawjage asigo matang si singu ibungona pusin bi badage khoi mai paksa bani agi nungsi jaraba marup wajana ba ngasigi yai famina raba numit asida khoi punna khongdoi minari adu agi nungsi raba marup medam debala yai famina saibo khola golore na ngase khoi gi singu gi khubam dagi khongdoi hunjarak pane mayam pun yai famina se